ngasi numida waram phongkiba tongan Manipuri sifungsingdagi amasung thokiba thawdok wathoksingdagi maroibi ipausing miyamna thamjagi ahanbada panam pausidagi lakusaraga Kuki khutlai paibasingi marumda mapangal kanba ama leibana meetei da Landaba ngambani Meghan Kuki khutlai paibasingi marumda mapangal kanba ama leptuna leibana ngasi kuki singna meetei singi mathakta landarakpa ngambani haina UNLF ki hanigi chairman Meghan phongtokre Wafam Singasi Impal West District Manungsana Leiba Kurkul Village Welfare Fund Amadi Mandap Yumpam Relief Camp Committee na Punakusam Naraduna Hingminese have a pausel Mandabasi the Pangtokiba Miam Gimi Pam the Pongdokibani Magna Makatana Hai Kuki Singi Marum the Lep Liba Sapu Shina Mari Laina Manipurgi Yafan of Taurangamat Lorak Riba Pau the Toklib Lanas Lepki Lana si lep na bagi mingda hingmi na bagi wan toki wang mada aran ma thorang pu thurak labadi Manipur miyam na kaitaw nung yabang hambai yapam sa thokti sahi lising ani hen bagi puari leirak laba lamdam sida puna khunda minar laba yellow fruit singda meetei singna kanabusu yekna boina ude kanagi mayok su thabak sathadi adumainamak hingminasi haiba wakhalon bu lana wairak pasinga dude apun bagi pangal na thengna minagadabani haiba asetpa wakhalon di meetei singda silaiki magna makhatana hai hingminasi haiba wakhalon si miyoiba kunaina hingliba thak maru oina imung amadigi hauraga malemgi thak phawbada senminaba mathautai Myanmar Leibak Manipura Kona Thangda Sanglakpa Khutlai Paiba Kuki Singna Lamdam Sigi Yellow Furup Oiriba Meetei Singi Mathakta Landaraktuna Hingmi Nabagi Pibam Thugairakli Puna Hingmi Nabagi Wakalon Thugairiba Kuki Singi Khongthangasi Center Lengana Ngasi Pauba Somthokna Bokhona Bigi Mahut Domina Leshinba Leibak Thibani Haina Phongtokhi Ngasigi Mipamadu Social Worker Asankasar Kangjam Guni Amadi Wahengbam Tomasu Saryaki Atopa Paumana Launchina awaba taraba singi compensation pidravadi khongjang sangchalagani CPI Launchina maram oiraga awaba taraba singi compensation pidravadi khongjang sangchalagani haina Communist Party of India CPI Manipur State Council gi serol aman haidi CPI Manipur State Council gi State Assistant Secretary M Joy Kumar Luwang thadorakpa chiol aman hai ngasi Loitang Kunauda Pamkiba CPI Sekmai Local Gi Extended Council mi pamna kupna khana nainara batungda Sekmai Kendra gi miya Manipulengang na hantaba mi yeng bire haiduna penda pa pungtokre Kendra sit lanbunga mani adubu lengang na lan thingna bigi amasum miya bungak pi senbi bigi mawong mata uba phangdre Kendra sigi nungsup amasum awang thangwa singkhong da tab kulsing kadangban senjam sirang phayeng Tairen pokpi kurkul laimakong sabalamadi Kantona singba thaktana tana National Highway da leiba Sekmai Kulsu Kuki singna nomai kap tharakpam amadi bom thadarakpam oiri Me ahumdagi ngasi phawba lanpham lanbung oiduna leiri Kuki singna mi kaya hatkiba nongmai bomna sowanba amadi phu sairakpadagi ngasi phawba soinaduna leiri Mamal yamlabana hakya na punsi lomkhre yum kya mai tumna sakalamle CPI ge local secretary oiramba Comrade Yaima Khurkhulbu Kuki singna tamthina forumki Kendra sigi khul khudingi imaibel kyana me mari digi ngasi phaw thama panchumna yumda tumba phangdana lamjau sarakta maramdam kannaba ngaksali loinana nupi sing amadi nupa sing yauna lenga ki mafamda penda bu wakat kya lauduna ihok sathaduna leiri sian khiba sowan khiba punamaki compensation pinaba local gi Extended Council gi mifam lenga to wakalakli karigum lenga na wakat si numit taraga mangani gi manunda pirak ta tarabadi CPI local na miyam loidana akan bokhongjang satharagani ngasi gi mifam da Comrade T Samu amadi Comrade Apabi Devi ani na Presidium member raki loidana local secretary Comrade Gunindro na local report hamlabam tungda state party gi lusing sing na wangangki state Assistant Secretary Organization M Joy Kumar na handaki lanasina Sekmai local gi miyam na piriba Saifu Singi maramda State Secretariat Member Comrade L Sunil Bara Manipur gi puwari CPI gi role gi matangda amadi State Executive Member Comrade S Sarojini na nupi singna handaki lanasida lauba role gi amadi leibaki political solution gi matangda wangangki atopa pawmana PM Modi na Assam da crore lising taraga mathugi satruki project sangakre Manipur satpigi mahut Guwahati da draw shot auduna laide Congress Manipur gi thamapan surab irang sigi matana wahaya mata phungdok trabasu Prime Minister Narendra Modi na ngasi state asika yumthang nariba Assam da lupa crore lising taraga mathugi satruk romgi sakot thorangi project sing sangakre
Prime Minister Narendra Modi ngasi Guwahati da lupa crore lising taramathoy ga satruk rong gi oigadaba project sing sangabaga loinana anawa project singi urek iyum kaya su tamkhre ngasi nini gi khongsita ngarang Prime Minister Guwahati da thungkibani Assam ki BJP gi core committee ga numidang na PM ga mifam pangthoktuna party go eba soka thorangi matangda wafam kya su khana ki haidi Guwahati yaudringa imangoinana Namit asimaktada Modi na Odisha gi Sambalpur lupa crore lising humfuga nipan hienbagi soka thorangi project sing su haudoki hairiba project sing asida electric lambi thong amadi railway gi infrastructure sing yauri project sing adugi manungda Sambalpur Indian Institute of Management gi campus amasu sangbalagani haibu wafam yauri amaromda Manipur thama pan helaklaba irang sigi matangna Prime Minister Narendra Modi na kariga wap mamata phongdoktuna tumina yengduna lairi ahoina du Manipur satpagi mahut ngasi Prime Minister Narendra Modi na Guwahati da satuna road show pangthokli haina Congress ki General Secretary Jairam Ramesh amasum Congress lusingba Pawan Kherana maral sikre Manipur ki State Minister Nongthombam Berena ngarang New Delhi da Union Home Minister Amit Shah ka unakraba matung ngasi AICC ki General Secretary Jairam Ramesh na ma ki ex ta thadorakpa warol amada Prime Minister Narendra Modi bu maral sirakibani mamang sai English ngani ga kungo humdagi me ahumdagi Manipur tholakiba irang ngarang February ahumda sahi mapung pharak panumita Chief Minister na Union Home Minister Amit Shah ka unadun irang asigi matana wari sanakibani Manipur tha mapan helaba Misam miyoi kyagi yumai thaduna laifam laitana lanjena dunu lairiba amadi misam miyoi kyagi punsi pikhamnariba thawdo asibu loisinana bohona bagi mahur tomina wa mata ngangdana leiba haibisi leiba amagi lusingmagi lisatnati haina Jairam Ramesh na Prime Minister buhumaral sirakli Senior Congress lusingwa Pawan Kherana su mahaki ex thadorakpa korolda Prime Minister Narendra Modi na Assam na satlaga yumthangnaba state Manipur da thama pan hena irang thoktuna miyoi kyagi punsi pikhamnariba thawdo asibuna khangsinadana tumina yengduna leidi haina maral sikre masida natana Guwahati dagi Imphal satninglabadi satnanaba flight ki list amasu screenshot tawduna Kherana maki ex post thadokli Assam ki Minister Himanta Biswa Sharma na Prime Minister gi damai helicopter ama arrange tawrabadi yamna phare natrabadi Guwahati dagi Imphal phawbagi flight ki list asi kanagani haina su karemnari Union Home Minister ga unaba adugi matangda Chief Minister Nongthombam Berena Manipur thokli birang sigi political gweb solution ama puraknaba Manipur miyam gi interest ta yamna maru eb warep khara soidana center na launaba thawrang tawri haina phongtokibane panba yabadi mamang sahi me ahumda Suchampur tribal solidarity march laba matung Manipur separate administration ama demand tawbaga loinana Kuki militant singna meetei singda atamnana Landaba satharakpaga loinana meetei gi yum kai kaya mai thabagi thabak sathaba hokibane Kuki militant singna yum thakibadagi laifam laitana meetei miyoi lising kya ngasi tuan relief camp singna sangjafam lauduna leibaga loinana miyoi misam kya magi punsi pikhamna khrabane Atopa paw mana lupa lak anirom gi mayai ka chinjak fare kanglei panas Malem gi kaithila lupa lak anirom gi mamaloga da heroine number 4 amadi nisa wini sejanaba tablet kaya marum thawbal geripok lilong amadi hairok na singma mafam singdagi fagale haina kanglei panas mayai loisangi drive committee gi secretary E Debesor meetei ne thadorakwa chirol amana hairi sholaduna hai lakliba February 3 ta pangthokadoriba Kanglei Peoples Against Narcotics and Psychotropic Substances Kanglei Panas ki anisuba foundation dega mari lenana Kanglei Panas ki miyeng makhada apun nisha thingba loop ANTL thobal madi Singa Ideal Club ka kusamnaduna iramda masigi mayai ka ba chinjak maru pangno muthatuna tijang kaijang daba tangdu leitaba lamdam ohenabagi panamda mayai ka ba chinjak sijanaba madi lalon mamiyoi kya fogatuna lakliba sigi manungsana hairiba mayai ka ba chinjak singa si fogat kibani hairi sholaduna makha taraduna tuan mafam singdagi fogalakiba mayai ka ba chinjak singa dunga si geripok singa gi ground miyam khangna mai thaduna mankhre loinana makhatana iramda masidagi mayai ka ba chinjak thingbagi khongjang sida club organization maira paibe madi iraisa punamangna saruk yabiduna afaba khunai am ohenna bohona bada iraisa khudingna thaudang lominarasi habu wapam thamlakli atopa pawmana Kuki illegal immigrants singna tawningbada tawhalambana Manipur na awaba mayuknabani mahesor
ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯃꯈꯣꯏꯗ ꯁꯄꯣꯔꯠ ꯂꯩꯅꯕꯒꯤꯗꯃꯛ ꯀꯨꯀꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯗ ꯇꯧꯅꯤꯡꯕꯗ ꯇꯧꯍꯟꯗꯨꯅ ꯃꯈꯣꯏꯗ ꯑꯊꯤꯡꯕ ꯄꯤꯔꯝꯗꯕꯅ ꯏꯁꯇꯦꯠ ꯑꯁꯤꯅ ꯑꯁꯨꯛ ꯌꯧꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯍꯥꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯇꯤꯕꯤꯁꯠ ꯃꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯨꯝꯕꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯥꯡꯒꯂꯋꯥꯏꯗ ꯃꯍꯦꯁ꯭ꯋꯔꯕꯨ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯦꯁ꯭ꯋꯔꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯅꯩꯅꯐꯝ ꯊꯣꯛꯏ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯩꯅꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯧꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯇꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕꯅ ꯁꯨꯡꯂꯩ ꯂꯩꯇꯕ ꯐꯨꯔꯨꯞ ꯑꯃꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯍꯥꯞꯆꯤꯟꯈꯤꯕ ꯑꯁꯤꯒꯨꯝꯕ ꯑꯁꯣꯏꯕ ꯀꯌꯥ ꯑꯁꯤꯅ ꯉꯁꯤ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯄꯅꯤ꯫ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯁꯦꯟꯁꯁꯇ ꯌꯥꯎꯈꯤꯕ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯁꯤꯗꯤ ꯃꯔꯝ ꯆꯥꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯣꯄꯨꯂꯦꯁꯟ ꯋꯥꯡꯈꯠꯂꯛꯂꯦ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯏꯂꯤꯒꯦꯜ ꯀꯥꯡꯕꯨꯗ ꯑꯩꯈꯣꯏꯅ ꯄꯥꯋꯔ ꯄꯤꯁꯤꯟꯕꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯣꯔꯦꯗ ꯕꯣꯝ ꯑꯃ ꯗꯤꯁꯄꯣꯖ ꯇꯧꯈ꯭ꯔꯦ꯫ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯉꯁꯤ ꯑꯌꯨꯛ ꯁ꯭ꯇꯦꯠ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯣꯔꯦ ꯕ꯭ꯔꯥꯟꯆ ꯃꯅꯥꯛꯇ ꯄꯣꯈꯥꯏꯍꯧꯗ꯭ꯔꯕ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯕꯣꯝ ꯑꯃ ꯃꯉꯥꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯇꯤꯝ ꯑꯃꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯕꯣꯝ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕꯗ ARꯒꯤ ꯁ꯭ꯀ꯭ꯋꯥꯗ ꯇꯤꯝ ꯑꯃꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯣꯈꯥꯏꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯈꯥꯕ ꯑꯃꯁꯨꯡ ꯃꯥꯏꯀꯦꯜꯒꯤ ꯏꯃꯨꯡꯗ LMGꯅ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯑꯊꯧꯕ ꯁꯒꯣꯜ ꯇꯣꯡꯕꯗꯒꯤ ꯃꯩꯁꯅꯥꯝ ꯈꯥꯕ ꯑꯃꯁꯨꯡ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟ ꯀꯣꯅꯨꯡ ꯂꯩꯀꯥꯏꯗꯒꯤ ꯅꯣꯡꯊꯣꯝꯕꯝ ꯃꯥꯏꯀꯦꯜ ꯗꯦꯕꯒꯤ ꯏꯃꯨꯡꯗ ꯂꯥꯏꯠ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ LMGꯅ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯅ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯀꯌꯥ ꯉꯁꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯀꯦꯁ ꯅꯧꯔꯦꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯌꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯌꯣꯜꯁꯤꯅ ꯍꯥꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯧꯇ꯭ꯔꯨꯛꯇ ꯊꯥ ꯀꯌꯥ ꯈꯨꯜ ꯉꯥꯛꯇꯨꯅ ꯂꯩꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯑꯅꯤ ꯃꯩꯁꯅꯥꯝ ꯈꯥꯕ ꯑꯃꯁꯨꯡ ꯅꯣꯡꯊꯣꯝꯕꯝ ꯃꯥꯏꯀꯦꯜꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯈꯨꯠꯇ ꯂꯩꯈꯤꯗꯕꯗ LMG ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤꯁꯤꯡꯅ ꯑꯊꯧꯕ ꯑꯅꯤ ꯑꯁꯤꯒꯤ ꯃꯐꯝꯗ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯑꯅꯤ ꯑꯁꯤꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯑꯅꯤ ꯑꯁꯤꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯅꯤ꯫ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯔꯗ ꯃꯦꯝꯕꯔ ꯃꯪꯂꯦꯝ ꯋꯥꯏꯈꯣꯝꯅ ꯂꯨꯆꯤꯡꯗꯨꯅ ꯆꯠꯈꯤꯕ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯗ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯖꯨꯠ ꯁꯦꯈꯥꯚꯝ, ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯁꯥꯃꯛ ꯌꯥꯎꯅ ꯗꯣꯛꯇꯔ ꯏꯅꯥꯎꯕ ꯅꯣꯡꯃꯥꯏꯊꯦꯝ, ꯁꯨꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯝ, ꯀꯨꯟꯖꯦꯁ꯭ꯋꯔ ꯃꯪꯁꯥꯇꯥꯕꯝ, ꯕꯣꯏꯅꯥꯎ ꯃꯥꯏꯕꯝ, ꯔꯥꯃꯦꯁ꯭ꯋꯔ ꯑꯦꯂꯥꯡꯕꯝ, ꯖꯣꯏ ꯊꯣꯉꯥꯝ, ꯂꯣꯛꯇꯣꯡꯕꯝ ꯔꯥꯕꯤꯆꯟꯗ꯭ꯔ, PK ꯍꯣꯏꯔꯣꯡꯕꯝ, ꯁꯣꯅꯤ ꯅꯣꯡꯊꯣꯡꯕꯝ, ꯁꯣꯕꯤꯇꯥ ꯃꯥꯏꯕꯝ ꯑꯃꯗꯤ ꯂꯣꯏꯇꯣꯡꯕꯝ ꯁꯣꯅꯤꯕꯂꯥꯅꯆꯤꯡꯕ ꯃꯦꯝꯕꯔ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫